Amaromda ngasi ayuk pung taret lom tarakpa adwaida Churachandpur district manung chanba Guantabi amadi Kamson Singsangdagi kuki militant singna Visupur district Sandon Popi Kundasu akan mamaongda nongmay kaptaraktuna lan tarakre. Khungapa village volunteers singna handuna kamnaki militant singna ayuk pung nipan makai taba adwaida nongmay kapa lepkraga ayuk pung tara makai tarakpada amuk kapa horaki. Pung amarom kaplam laga ayuk pung taramathoy makai tarakpada amuk lepki militant singi maikida asok apan yoram bayai makoigi maraktagi ama singduna pukiba ui hari attack asi mikup amada hekta chatharakpa yabana khungapa volunteers sing mitna singna leinari khunja singna numidangda kari fibam lakadagi khanbada wanari